मरुओइबा पाउ पिजरी। Citizenship Amendment Bill pass taukiba BJP na vote fangnana balalong ama oina sathabani haina hanagi Chief Minister Okram Ibovina phongdokre. Citizenship Amendment Bill natraga Manipur gi hanagi phibam kaiba yaba bill chana hannaba honaraklabadi NPP na miyam gi ihul khangna sabsaba khongthang lawrakani haina Health Minister L. Zenta Kumar na haikre. Amadi January ki tang tara nipan fawgi manungda Manipur lengap na maitai bu schedule tribe list ta chalhanna ba recommendation thadrawadi January ki tang kun mathoi gi ahing nongyai dagi schedule tribe demand committee na general strike lauthokre. Khurumsari meeting tabiriba singbu taram oksari paw sandok na pizari. Handak Lok Sabha da Citizenship Amendment Bill pass taukiba asi mikhal nakshilakpadagi vote fangnana balalong ama oina satharakpani haina opposition luchingbasu oiriba hanagi Chief Minister Okram Ibovina maral siri. Andro Block Congress Committee na sinduna kendra astigi manungsa na yaripok LYCY ground da pangthokiba block level political conference ta wafam asi mahagna phongdokibani thoram aduda AICC gi CWC member Gaikhangam APCC gi President TN Hauke Andro Block Congress Committee ki President Amadi MD Arif Khan Congress MLA Singh Party ki luchingba Singh susaruk yakhi Okram Ibovina makhatana bill asi pass tawkhibadagi lamdam asida miyam gi ihowama lagliba asi Congress na miyam gi ihul khangna sabsana thabak lokhatkani makhatana Rajya Sabha da pass tawdana ba Congress na sabsana thengnagani haikhi. Pakistan da leriba Afghanistan da leriba Hindu hai are Hindu hai Bharat da lakpa yani लागर लेकिन सही तरुक फाव से मसीदी भारत की पक्का नागरिक कोई भी यार नहीं तो मुस्लिम दिशा में कोई यार हुए सिर्फ करी नोबा सी मोहन तौरी बस सासों से करी नोबा सीने बा कोई ना हाइजरिब से अदो मसीबो मणिपुर दा लेरिबा बीजेपी इसेनाउ सिंगसिना खंगिब्रा खंगदब्रा नहांगई कोई न थमदलगा हंदक इलेक्शन मया से दा मेजॉरिटी हिंदू की वोट फंगबा याननबा हंदक से अमुक तंग नंफू दा सासोन पाइनना बायना श्री नरेंद्र मोदी की गवर्नमेंट सिना हयेंग हंगचिति इलेक्शन मॉडल कोरप कंडक्ट लानी हाइबद्रा भारत काइगे काइजो अखोइदि शक्ति पाहौदबा यादे हाइना नंफू दा बिल से लोकसभा दा पास तौसिबने CWC member Gaikhangam na Citizenship Amendment Bill pass Lok Sabha da pass taukiba Congress na insin bani haina BJP na ngangliba asi kaidongai da Congress na insin ba laite bill asi pass taubada Congress na yetki bill gi issue asi leba ki achoba wafam amani haibasi BJP na kaudaba fai masida punna miyam na pambada chatmin na bana hena fagani haiki. Citizenship Amendment Bill 2016 leba issue re party ama khapki group khapki issue nate leba issue oibana leba Asigi Prajasing Horoiba Yam spontaneous Iba Adu Yahomani Habsi Kangvidra Male Civil Society CSO and Heidi Congress Party Ram Taita Leba Adugumba Ranati Dol Oreva Hojik Power Kari Hodra no Hadana Makoina Koida Togat Padilay Adu Akoina Makoi Insin Kibaliti Insil Lagasat Kadaba Manipur Prasanate Insil Lagasakadaba Adagum JSO Madi civil society nate Matang Sadai Koi Dola Buli Kapamatam Nate Issues at combination Leva Shune Mashe Congress BJP Amadi Atati Hypam Tokte Hypamatam Nate Citizenship Amendment Bill Pat Natraga Manipur gi hanagi phibam kaiba yaba bill chana hanaba honaraklabadi NPP na miyam gi ihul khangna sabsaba khongthang lawrakani haina Health Minister L. Zenta Kumar na ngasi kay Samthong High School da pangthokpa free mega health camp ta haikre. National People's Party ki President yauna koi Manipur ki kariba amasung minister iro koi mariga pulab koi detail discussion koi tawre Nagaland ki Arunachal Pradesh ki yauna pulab dawre koi stand hana koi lobu stand do matidi koi hongde yegi details mayam didi koi party president amasung kanatik khangani karigumba sigi koi ki Citizen Amendment Bill or any other bill any other act karigumba passed again torobagan maduna particularly for the state of Manipur maduda either directly or indirectly akugile makal film je kahelak bi ya ya tan khalaba
अदु तागेरे देन एंड नेशनल पीपल्स पार्टी ना कोई डिसीजन लौरगा कोई ना लौबे या मखले एक्शन लौरकनी जस्ट टू सेव द सिनेरियो हानि के लेबा काय का दोम याम जंग दो मधु नेगेट तौरगा प्रजा इमोशन सेंटिमेंट फीलिंग मधु खंगना कोई थबक तौरकनी बिजोय गोविंद नाहारोल सिंगल सेवा मरुब सिंधुना पांगथोप थौरम अदुदा मिनिस्टर मखा ताना हाइखिबदा हौजिक निंगथम था ओइबना अहल अमदि आंगांग सिंगदा अना आये कया यावरकलिबा अस्ति ngaktoknaba mapung oina ngasigi health chemistry health directorate ka tanaraga pangthokpani haiki de 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 sibi jangji marina atopata su torongani but adu ai yeng to ke samu kendra si ando ke sibi jang yang wang ye bo ando myan haibi mas urban area ne to yeng be adre haibi kosul lakbe adu urban manung makta da su yung kai ro yung kai nungai ta ba ma to nungai ta ma am bi atuna urban por hatan tonga nam thore mina urban manung makta da doctor da chatlagi yeng ngam da ba effort to ngam da ba jorok bani na maduki medical facilities do ibung ngam da yang si haibagi maduki koi khongjang du ni Awang nongpok lamdam maru oina Manipur gi interest ngak sengani haina Union Home Minister na thasaba pirakle hairi ngarang Chief Minister N Birena Rajya Sabha gi MP Bhavananda galoina na Union Home Minister Rasnath ka unaduna memorandum ama pisinkre memorandum maduda lising ani ga tara nipan gi July gi tang kun humdoida Manipur Legislative Assembly na pass tawkiba Manipur People's Protection Bill lising ani ga tara nipan bu President ayaba pihan na ba memorandum aduda palli Citizenship Amendment Bill na Manipur gi yelhomi singi hak sohandana mathau taba thabak sing lokhat pina basu memorandum aduda yauri memorandum pisin baga loina na Rasnath ka unaba aduda Rasnath na Citizenship Amendment Bill na awang nongpok lamdam gi state singi maru oina Manipur gi miyam gi aningba apamba sing amadi awang nongpok lamdam gi nat amadi chatnarol sing yaungna ngak sengani amadi masigi matang da mathau taba thabak sing lokhat kani haina thajaba pirakre hairi January gi tang tara nipan phawgi manungda Manipur lengak na mitai bu schedule tribe list da chalhanna recommendation ama center da thadravadi January gi tang kun mathoi gi ahing nongyai dagi pung kunmari gi general strike schedule tribe demand committee na lauthokre ngasi GM hall Imphal da pangthokhiba schedule tribe list da yawhanna ba Sangsin gadaba khongjang gidamak miyam gi walep na ba mifamda warep asilaukibani mifam aduda committee gi working president Moirangthem Naudalen Khomba president gi Thaupuriba Wangkhem Sarachandra Assam schedule tribe demand committee gi president Yumna Mahendra Susaruk yakhi tongan ba resource person singna hauzik leiriba schedule tribe ki phipam gi matang da wangangki mifam aduna laukhiba warep singi manungda ST lista yahonnaba gi mayokta leiba political party sing Lok Sabha mikhal amasung atai mikhal sing da board pi daba ST status phangnana ba sangsin ba khongjang da lebak miyam punna saruk yaminaba railway gi thabak thingjinbagi khongjang chief minister na thajaba pibadegi handokhiba adu makha tana sathaba amaromda Lok Sabha na pass tawkhiba citizenship amendment bill yaning da ba phongtokpagi warep lokhi demand committee gi publicity secretary W Anand Maitaina miyam ga khusam na duna sangsilakri ba khongjang kaya asida anau balengak asida su memorandum kaya pisin ban laikre adu bu hauzik phawba thabak ama ta paikhalak tabadagi miyam gi oiba firep ama lauduna khongjang asi sangsina ba lepani haiki पालिबा गवर्नमेंट दे चाही अमा मखाइदा गायरी माइना एजिटेशन तौद्रिङै बन तौद्रिङै दा निथिना वारी सानरकांदा इशू अमा लोइसनसि हाइबगी सीएम की अपील अखोइ तारगा लाई अमसु अखोइ दि मखोइ ममांग दि हौना मसे चथरगा लाई माने यंगबिदर माले अदुना होजिकसु सीएम ना सही अमगा मखाइ फारबसि फावबदा मागा अनिरक उनरबा फावबदा मेमोरेंडम तरागी मथक्ता पिसल फावबदा एसटी की लिस्ट चन्नबगी रिकमेंडेशन अमा गवर्नमेंट इंडिया उसे फावब थादब हाइसे मसिना ताकपदि अखोइसि मैहौ लांगपो अकाय अतोय बन जेनेन स्ट्राइक से फोंगना चीफ मिनिस्टर ना सर्टिफाई तौरगा पीबनी मरम अदुना ngasi numisigi matung dagi de aduguba thabak thong mayam se mathang naina sathar ani madaida miyam na awaba khangbado tungi akhoi खुनाइसी अमदि फुरुपसि कन्नबगिनि हाइबसे थाजब थंबिबगा लोनेना मदर सरुक याबिउसिनि इना मियान अपील तौजनिंगुस Central Agricultural University ki numit humni satharakiba tara nithoirak suba regional agri fair ngasi mela manung da pangthokiba longmi singi oiba tongan ba competition singi mana mathum yen thokton loisin khre thoromadu the deputy chief minister Joy Kumar consumers affairs minister Karam Shyam Central Agricultural University ki vice chancellor professor M Premji Susaruk yakhi minister Karam Shyam na matam asigi larik laishu hairabana sing pungning thogatladuna makhoina tamluriba mahai masing adu sizinaduna lau singu bagi lamda entrepreneur oiba ngamna bu hotna se aikoina gi lezari ba lam amadi human resource ningthina season aduna saba thapa wataba sel thumda mipal tangdaba lamdam ama oina bu hotna minasi haiki
हाइबदी अखोइना मिंगोंदगी पोट लाइबसे अखोइ सेल रुंगी फिवम जे मिंगोंदा चटखिदोइनी अदुना सिगी मयाम से लैदब कांदा अखोइ सेल रुंगी फिवम जे ऑटोमेटिकली अदुम फगतकने हाइबसिदी अखोइ लोइना खंगी अदुना लैजरिब लम खरसी अदि प्रॉपर्ली सिनब अदुगा ह्यूमन रिसोर्स से फजना यूटिलाइज तौरगा अखोइ मणिपुर के सेल रुंगी इकोनॉमी जे फगतनबगी होनबगी हुजे याम अर्जेंसी दुने हुजे अखोइगा लैरिसे Deputy Chief Minister Waizoi Kumarna Manipur gi lokpham singda ithai lokhong ningthina sem sadabana lau singuda achauba khudong sadaba mayok nare haiba khanglabasu ngasi fawba khudong sadaba asti kokhanba ngamdri aikhoina puthokliba chinjak amadi darkar oiba asigi marakta leiriba ahoba asi mengkhatpa ngamnana bot hona batangai fade haiki. One of the biggest problem is land fragmentation. Land already is so small, it is not possible to really carry out commercial farming. So there is need to have a change in the land policy, land consolidation, which have taken in other states. I think it needs to be taken up in the states of the Northeast also. Manipur gi miyamna asa chawna lingkhatkiba amadi AIMS ki thakta pukhatkani haina sem sariba Jenims maikai kyada awat apa laibadagi state government ikai phiruk khumba yabagi oithokpa leire. ISTV News na fangba pau amagi matung ina Jenims ki makhada leiba Jenims Dental College sahi ani gi mamangda lingkhatkibaga loinana ahanba amasung ani suba chahi gi mahiroi sing Manipur amasung Manipur gi mapandagi lakpa mahiroi chamaga yankhai romna lupa lakh changduna tamlingai cherak asida ahum subagi chahi gi registration kakhiba yabagi oithokpa leire. English singa tara nipan gi November thagi tang kuntaruk amasung kuntareta college asigi ahum suba chahi gi registration pinana bagi damak Dental Council of India gi team ama laktuna kupna thizin khe team aduna thagalakpa report ki matung ina college asida ahum suba chahida mahero yankhai ming chanana bagi ayaba asi award apa kya leibane registration pifam thokte haina recommend tawrakhi. Award apa singa dubu adugi manungda dental chair cha malaigadabagi manungda hauzi ma kuntra khaktamak lai central library ka ama khaktada leiriba asi matik sade oral pathology oral microbiology conservative dentistry amadi endodontics yauna tongan me department kya da teaching amadi non teaching staff kaya haptabana registration pifam thokte haiba wafam mayak sengna palakpaga loinana tha ase tang tara tarukta New Delhi gi Nirman Bhavan da leiba room number 406 ta dental college asigi makok thongba official natraga ayaba piraba official ama laktuna sengdoklagadabani haiba order amasu under secretary government of India Vidya Dharjana director dental college Jenims ta aiba serol tharakre hairi masigi mamangda Dental Council of India gi joint secretary ML Minana awara passing adu kari no haiba wafam sumayak singna panbaga loinana Ministry of Health and Family Welfare Government of India gi secretary da award apakya leibana Dental College asigi ahum suba chahi gi registration pifam thokte haiba wafam su mayak singna thagat khre hairi. JCILPS ki mityeng makhada singjomai kaithel phambi singna sinduna singjomai kaithel da citizenship amendment bill yaningda ba phongdoktuna wakat mifam sathaki khongjang aduda JCILPS ki convener yumnamcha Dilip Kumar susaruk yakhi Dilip Kumar na awang nungpok ki atay state singdi bill asi lenga ki thakta yaningda ba phongdokre adubu Manipur gi di political parties sing amaga taisinaduna leire athubagi oina assembly mifam phamduna warep lobagi mahuta cabinet mifam phamlaga Delhi da chatpagi kanaba leiroi miyambu apang basiduna leirabadi khoisaunaba hengalaklabadi hena khudong sadaba mayok nagani haiki. Political parties in magi election ki campaign ki damakta madigi political mileage launaba matam nate masipuna maksi loina mak thado kanda assembly ki bina session ma athu ba kauraga na phangudabani high river assembly ki ware basina high river north east ta asiguma makhal ki citizenship amendment bill 2016 jana mas sanaba yaroi amasung akhoi ki damakta special protection pigadabani haibagi akanba kholao ma masi moji ware ma laura kanda central government da pigadabani. All India Students Federation Manipur State Council na AISF National Council ku khusam naduna citizenship amendment bill asi ek oina sanaba yaroi haina India gi president da memorandum pishinaba sem sare haina AISF State Council ki Secretary Ramesho na phongdokre BJP na lengak pa matam da thokliba thodok wathok sing bagal oina BJP gi Rajya Sabha gi MP Bhavananda Moral Ground da fam thadokadabani haiki. January की तंग तरा तुरुक्ता नेशनल काउंसिल दिल्ली का समनर कांदा कोई भारतीय प्रेसिडेंट दा कोई मेमोरेंडम पिशन नबा कोई सेम सारे लोइना राज्य सभा की एमपी ओरिबा
अखोई मिस्टर बाबानंदा मा मणिपुर मियाम की खल्ला कान मा मोरल ग्राउंड फम थादो कदबनी बीजेपी न लुचिंगबा एनडीए सरकार न हौखिबा ममांग द पान मतम द सो होई जून 19 थो कान मिसिमिना मयाम थोनबा बीजेपी न मसा खक्तंगी खनबा यामना डिक्टेटर रोइबा थौंगसी होई खुदक द लेप कदबनी लोइना हदकसु मिस्टर नरेंद्र मोदी की मतम सिदा सिटीजन अमेंडमेंट बिल पास तौर मतुंग द नॉर्थ ईस्ट रीजन द लेरिबा मिसिंग यामजदबा अखोई इंडिजिनियस पीपल सिंग मरु फंगना मुथतपगी पांदम द होई चंगजल लेबा कइनोसी एएसएम रिप्रेजेंट काउंसिल माइकैदगी होई याबा सोंग अमोय Youth Action Committee for Protection of Indigenous People Manipur na khangabok ta khongstat ama satpaga loinana luchingba kayagi mitam mai thakre khongstat adu khangabok ki akoibele chatlaba matung National Highway da thoraktuna khangabok mamang gaithel da punduna Citizenship Amendment Bill gi copy amasung Prime Minister Home Minister na singbagi mitam sing mai thakhi committee asigi mihut El Dizamani khuman na mahiroi lup sing na bill asigi यानिंगदब फोंदोक्तुना चंगशिलिबा खोंजंग असे सौगतलदुना थौबाल अमदि खांगाबोकि अकोइबदे लेबा ऑर्गेनाइजेशन अमदि माहिरोइ सिंह खुसमनदुना खोंजंग असे संगसिनबनी मखा ताना बिल असिगे मायोक्ता अकनब खोंजंग चंगसिनगनी हाइरि Citizenship Amendment Bill asi akoi suya yaning de habuduni uchari basi masi north east side da natana Manipur side da chana suya yaroi masi yaning de habuduni akoi ngasi uchari basi Sagol mang kaithel dasu khundrak pam kendra gi miyam na bill asigi mayakta wakat mifam sathaki khundrak pam kendra development committee khundrak pam block congress committee amasung khundrak pam block mahila congress committee na sathaki bakhongjang aduna bill asi chana hanba yaroi center na awang nongpok state ki yelhomi miyam bumuthat na basin bayaning de haiba placard sing seasonaki khundrak pam kendra development committee gi media coordinator bk nandai bamna yelhomi kanjana ba bill sem saduna madu chana hanbiu haina lauringai citizenship amendment bill puthokuna chana hanna bohonarak pa haibasi awang nongpoki miyam amasung manipur gi apikpa phurup sing muthatna bohona bani state government na miyam gi ihul khangna sabsa ba thabak lokhat kadabani haiki na north east amasung maruena manipur da lejariba masing amjadaba praja singda miyam da mito miyan chama afghanistan dagi pakistan dagi aduga bangladesh dagi changla akanda aikoi gi lei hana lejarliba jelhomi jing mutpa yabagi singma phibam ama lakpasida aikoi masi rajniti gi wafam nate ama amagi wafam nate ngasi asi aikoi khundrapam kendra development committee aduga khundrapam block congress committee amasung khundrapam block mahila congress committee ahum jina khusam narakanda aikoi leibak ki interest ta manipur ki interest ta aikoi hauji hauji manipur miyam na changsilliba khongjang asida aikoi khundrapam kendra gi miyam su saruk yari amasung manipur gi yelhomi sing mutpa yaroi हाइवे स्टैंड सिदा कोई चप चाना थेंगनगनी ना खुनापुंग केंद्र की मियाम सु सिगुम फियम सिदा कोई लेप्तन लैजरी हाइवे की पांदम नंग सिगे सिगुम्बा सिटिन प्रोटेस्ट असि सिंजबने Citizenship Amendment Bill gi mayokta January gi tang ta manga da political party mapan na punduna convention ama Imphal da pangthokani haina CPI Manipur State Council gi State Secretary L Sotin Kumar na phongdokre irabot bhaban da pangthokiba pawgi mifam amada convention asi CPI CPIM RSP Forward Bloc JDS BSP Praja Aam Admi Party amadi NCP na punna sinduna mifam asi pangthokani mifam aduna pass tawkhiba bill adugi mayokta miyam gi firep lawgani haiki January tarik taraga manga ase masida ekoi political party mapan amade ekoi mass friends singna apunba ekoi join convention ama famduna makhan kayagi adum citizenship amendment bill ase chanaba yaroi haiba madu warip kaya ma khoi lawnana ba convention ama su kaujari Bharat Sarkar na handak laurak liba khongthang ase North East da Maihorol dagi khundarak laba phurup singbu lumna khanbi bagi mahuta mapalam dagi changsil lakpa mitop singbu lumna laubat thawong ni masi yabang ngamloi haina North East Indigenous Peoples Parliament ki coordinator Ningthauza Lansana phongdokre Manipur Press Club ta pangthokhiba pawgi mifam aduda NIPP ki tongan ba chapter ki thaupu ba singsu saruk yakhi NIPP Assam chapter ki co-convener Bikram Hansena Assam da NRC ki thabak kan sathari bani bill asina Assam state khakta da natana North East state sing da sathina sokhalli Assam ki stakeholders sing na bill asigi mayokta leiduna akan bukhungjang chathari Bharat Sarkar ga tauna ki ba Assam Accord asisu bill asina thugai ba olhalle Madu da natana North East da masagi lejaba cultural integration puna maksu thugai rakani haiki Ningthauza Lansana North East state sing gi manung da Assam amdi Tripura state asi
Ani asida khwaidagi mitop labor state oiri Bangladesh dagi changsilakpa mitop singna ngasidi Tripura paisinkhre handakta Assam da NRC na mi lakh nifu hena khandokhrabani Manipur da su mahiroi singna foreigner isugi matangda Manipur lenga kayana khiba agreement bill asina artha thokhandre Bharat Sarkar na English singa ni tara manga amni tara tarukta Bharat ta changla khiba illegal migrant singi visa gi matam loirabasu makhatana lainana ba notice anirak thokhi North East Khundariba Furup Chani ga humphudra ni thoi asigi Maraibak tambang amdri Bharat Sarkar na North East miyam gi apamagi mayokta leiraklabadi United Nations na piriba rights ki matung ina North East state sing political autonomy pibiro haiba dabi talakpa yai haiki कोई political future से कोई साना लेपंगम दबगी right ला अदुना UN drip ता United Nations की declaration on the rights of the indigenous people the people rights सिंग अदो हाइबडी self determination यावना अपिक फुरुप ओरबसु अचौब फुरुप ओरबसु मसा मसागी निंग तंबा इंडिया हाइबसे यूनियन नि निंग तंबा ethnic group में पुल्लग सेम की बनी हाइदिबा मिया मसिना मसागी फंगफम थोकपा India manung da leijarabasu masagi phangpham tokpa independent and sovereign right ado phangna hingnabagi dangta aikoi soiduna tangani habi wafam do adune koina thobjanengis Singjamai yokhat paluk ki midyang makhada Singju Festival Committee na sinduna sahi khudingi leptana satharduna lakpa Singju Festival kumsi sahi gi marirak subo oina Imphal West ki Sangaitel Park tanga sidagi haukre Haudokpagi thorumda Revenue Minister Karam Shyam Festival Committee ki Chairman Khoirom Loya lakpa Art and Culture ki Director Aribam Sibada Sarma susaruk yakhi Minister Karam Shyam na handak Center na Citizenship Amendment Bill pass tawkhibagi matangda awang nongpok India da government amadi miyamna bill asigi mayokta subsana leminari Manipur da su political parties sing civil society amadi mera paibi sing na su yaning da bikhongjang changshili hauzik lairiba Manipur government na su miyamgi sentiment khangna thabak tawri miyamgi ihul khangna government asina thabak tawkhini haiki tha asigi tang kunithoi fawbasta thagada festival asigi ngasi ahoba numita lamdam asigi saknai rabi sesakpi amasung jagoi sabi thoksom lansana sanu Saknai raba se sakpa ningombam tomba yauna tongan ba musical band singi performance utki Hata Golapati da sadong oina yonana ba purakpa iroi ama ngasi nanthorakpadagi sa aduna waibada mioi nipan sokpadagi hospital da laikanakre makhoi singi marakta phibam luba yauri thodok asing ase yupung mapan makhairom taba aduai da thokhibani iroi adu Golapati maning laikai dagi sangai mayum Mafiruddin kauba mioi amana Dimapurdagi puraklaga Golapati da gari dagi chingthana bu khona ringai da nanthoktuna chen khibadagi Kanglapat paring da laktuna mioi kya waibadagi aso apan nangki thodok adu da all assembly lambi da IMC gi chowkidar Konsam Bihari kauba chahi humphutaru larik yambam lekai dagi mioi ama mabukta phibam thina sokpadagi Rims Hospital da khudakta pukhatuna emergency oina operation sathaki miyam amadi mafam adu da duty taramba security personnel singna iroi adubu Indira Park ta hoizinduna thamki mafam adu da Peoples for Animal amadi Department of Veterinary mioi sing laktuna yengsinki Manipur police na miyam soktana bu honaki matam sangna honaraglaba matung da iroi adu fakhi mafam adu da lairamba mioi singna phongdorakibada Science na kham thengna saukhalaba matam asida sa amabu matam sana fanana ba mathau tabalenga ki khusu kolai leitaba haibasi yamna ikai ningai ni haina phongdokna rakhi kon ko sira Kisor Chandra Wangkhem Chabu NSA da Fazin Duna Thamba Yaning da Vafongdoktuna Pakhang Cultural Club Mayai Koibi Development Association Mayai Koibi Laikai Development Association Amadi Laikai gi Mayra Paibi Singna Mayai Koibi da Wakan Mifam Sathakre Mayai Koibi Mamang Laikai Mayra Paibi gi member Lamabam Somolana Kisor Chandra na Masagi Yaning da Wafam Khara social media da Fongdok Pagidamak NSA da Pan basi yaning de mahaku athuba matam da thadok piu mahaku thadok triba fawba lepa leitana khongjang changshin gani hairi से हाइबसी ngसाigi Manipur kaiba yaba Manipur ge against the thabak chauna toba adugumba dadi aina se panbagi si lei haina hai adu akhoi gi site ge di asigumba maram chadana NSA panbagi thabak se government da topi haijani
Blossom School Moirangkhom amasung changangai gi tara mangarak suba kindergarten graduation ceremony amasung class ki topper sing mana mathum pibagi thoram changangai de leiba Blossom School campus ta pangthokre thoram maduda patsoi kendru gi MLA AK Mirabai Blossom School management ki advisor Leitan Them ibom sana mathang sina chief guest samadi president oikhi punna mahiroi chamaga kunmanga da graduation certificate lanthokhi chahi sigi irom Satrajit Singh Memorial Academic Excellence Award listingani taranipan school sigi SSSC topper Basil Saukai zamda pikhi mana asina lupa lising kuntra trophy amasung citation yauri afaba mahiroi singda mana mathum yenthokpaga loinana mahiroi singi makhal mathel gi tharom kyasu utkhi Lairabagi Sakthung Pibada Senja Thumja Tauba Miyoi Singh Kaidaungaida Afabu Oirakloi Haina Ichamgi President Oiramba N Rajendrona Fongdokli Ngasi Pukhau Terapurda Leiba Soibam Maniamadi Monbigi Yum Kusinabagi Thorumda Wafam Masi Rajendrona Fongdokibani Ahal Oiraba Mani Amadi Monbigi Yum Natai Sadana Leire Haina Social Media da Upload Torokpadagi Chief Minister gi Pautak Matungina Rajendrona Lekai Miam Galoinana Mamang Thadagi Yum Asisaba Horakibani BGCC na Sinduna Ngasi Pangthokiba Kusinabagi Thoramaduda Kundrakpam BJP Mandal gi President SS Nando YDS Pukhau gi President N Dolen BDCC gi President K Joy Susarukyaki Rajendro Namakhatana Lairaba Singi Yum Sananaba PMAY gi Makhada Pirakpa Senpham Beneficiaries Singdagi Sel Lokhiba Kundrakpam Kendra da Thokre Board PD Haiduna Disable Amagi Chakthung Loktokpagi Thodok Tronglawbida Laikre Awa Ana Taraba Singi Pau Hektabaga Chief Minister na Yengsinanaba Yathang Pibadagi Mateng Pangbagi Tabak Leptana Satari Kundrakpam Kendra da Lairabagi Chakthung Pibidre Haina Waka Lubagi Kihanba Mihut Laibadagi Lairaba Kaya Masagi Chakthung Pangbang Amdre Haiki Madela Sangaga Mika Punjala Chata Ibu Natabada Mayam Humna Kangakanda Moin Idu Lali Netaga Tawi Yauri Yaudi Hivese I Isagi right in Kangakanda Tabu Tari Chanzalaga Aqueda Yetpagi Aqueda Pongopagi Tanzama Aqueda City Lominasi Adu Lahodana Magium the Sankara Aquedi Sanga Happy Wakaldo Mungabu Wakalamata the Muklay Targadi Aqueda Lyra in our conversion I took with the Kair Kanda no Masin Hankalakadumale Central Agricultural University Iroi Sembada Satari Batara Nitoirak Suba Regional Agri Fair Asina Mioi Kyabu Masana Masabu Tabak Pizanabagi Pandam Thamli Hiramastigi Matang the report Ama Awang nungpok lamdam gi naha singbo lau singu ga mari leinaba enterprises singda hena pukning sanghanduna lau singu gi pothok hangat hanba amadi masana masabu thabak piza hanba haiba sina pangthok liba mela sigi nungi oiba wakhalon oiri mela sida awang nungpok state nipan dagi agri stall yankhai nithoi romna saruk yari variety miyam like ko aham the chocolate laire newly launched pickles mostly they started from pickles adegi sticky rice kumba adegi umangrana chaba tapioca chips adegi wine sina moi quite newest production have wine set this year the launch to bani huji kidi quite demanding was pickles laire adegi wine se khara department stores 19 lay tham si average na parati 1.5 lakhs employee si regular si khoi trup lay ato seasonal part time worker si yauraga mokhoi trani thoi gumba lay Nongmata koi milk production se 5000 ge ma handle tawi laiba sangom china product sai aduga pasteurized stone milk kaina si akona market ta thadoi Manipur Milk Producers Cooperative Union jina per liter da per day da per liter da lupa amamam gi sangda income kai Haitup candy, hainau candy, aduga haigrugi candy, aduga pickle side dasu akoi haining spices ai isana aigi makhada hai tare moi train thui kak thamme loina ma isa gi ariba khudimak se loina invest tawjara kanda aine dry mess lamle ru matam da 1 lakh se wi equipment khudimak se aigi angamba level da hona ya aduga loan na singba singse loge na khan tar ga so koina document mai amanis poirakpa aduga works na aina tawda ba ngak tani na aduga gi kitang something engonda shortage kara leiba hai tare aduga gi
ꯇꯧꯗꯅ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅꯃꯛ ꯀꯥꯏꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯇꯣꯂꯣꯞ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ 20 to 30 ꯒꯨꯝꯕꯗꯤ ꯑꯗꯨꯝ ꯂꯩꯕ ꯉꯝꯅꯦꯅ ꯈꯜꯂꯤ ꯂꯣꯏꯅꯅ ꯃꯦꯂꯥ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯧꯃꯤ ꯑꯃꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯁꯥꯏꯟꯇꯤꯁꯁꯤꯡꯒꯤ ꯑꯣꯏꯕ ꯐꯥꯔꯃꯔ ꯁꯥꯏꯟꯁ ꯀꯣꯡꯒ꯭ꯔꯦꯁꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯑꯃꯒ ꯋꯥꯈꯜ ꯂꯧꯁꯤꯡ ꯁꯦꯌꯔ ꯇꯧꯅꯕꯒꯤ ꯊꯧꯔꯝ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯂꯤ ꯑꯩꯈꯣꯏ ꯐꯥꯔꯃꯔ ꯁꯥꯏꯟꯁ ꯀꯪꯒ꯭ꯔꯦꯁ ꯋꯥꯈꯜꯂꯣꯟꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯉꯁꯥꯏꯒꯤ ꯁꯥꯏꯟꯇꯤꯁ ꯈꯛꯇꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯏꯅꯣꯚꯦꯇꯤꯚ ꯑꯥꯏꯗꯤꯌꯥꯁꯦ ꯃꯔꯝꯗꯤ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯅꯣꯂꯦꯖ ꯂꯩꯔꯕ ꯀꯌా ꯑꯃ ꯃꯅꯤꯄꯨꯔꯗꯁꯨ ꯃꯄꯥꯟꯗꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯐꯥꯔꯃꯔꯁꯤꯡꯁꯤꯒꯤ ꯁꯥꯏꯟꯇꯤꯁꯅ ꯄꯨꯊꯣꯛꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯏꯅꯣꯚꯦꯇꯤꯚ ꯑꯥꯏꯗꯤꯌꯥꯁꯤ ꯂꯧꯃꯤꯗ ꯄꯤꯕ ꯃꯇꯝꯗ ꯃꯇꯝ ꯈꯔ ꯆꯪꯏ ꯑꯗꯨꯒ ꯐꯥꯔꯃꯔꯅ ꯄꯨꯊꯣꯛꯄ ꯇꯦꯛꯅꯣꯂꯣꯖꯤꯗꯤ ꯃꯣꯏꯅ ꯃꯁꯥꯅ practical experience tagi tawbani yamna thuna translate tawbu yai hariba farmer gi innovative idea se akoina mung nainaraga darkar leragana akoina assess toraga amuksu modify tawbu yai refine toraga ndai aroiba da mogi fellow farmers da not only manipur da natana northeast da technology mayam singse ko pinana bagi da nokta adugumba farmer gi innovative idea khanget bagi program Video journalist Songtham Aboiga Loinana Paudamjari Rina Nomaithem ISTV News Iroi Semba Imphal January 13 ki mangoinana police na section thorang lokhat po oina ngasi family welfare amadi Mohol Teng temporary market set amadi Gambir Singh market ki mamang leiramba mioi kaya ngasi family welfare gi lambida pushinduna puna verification sa thakre lalholub amagi bailout leiba mioi ama yauna mioi 15 makha taba verification gi damal city police ta sinakre hairi या स्कूल केंद्र के एमएलए टे सेटब्रता बीजेपी मणिपुर प्रदेश के जनरल सेक्रेटरी ओइन हापख्रे हिरमसिगी मतंग दा स्टेट प्रेसिडेंट ना ऑर्डर अमा थोखरे मरकथना अतेन ब्रेक अमतंग लौजरी जिंगमैरोंग दा लेबा सिटी हॉस्पिटल एंड रिसर्च सेंटर दा डेंटल डिपार्टमेंट ना अहल लमदे अंगांग सिंगी ओइना फ्री डेंटल हेल्थ चेकअप की कुदोंग चाबा लागलेबा जनवरी की तांग कुन फावबा कुदोंग चाबा बिजरी सेंटर असिदा चादा यांखै सब्सिडाइज रेट मखल खुदिमक्की ओइबा ngasi ngasiबक लेंसिन बिरक्तुना यागी नुंगाइतबा खुदिमक तानबियु अमदि लायंग थोपियु North East Ahan Boy National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo ina sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pibada mangzil thariba Panchoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara humdo yangduk jare miyamna financial facilities sing lobi na bading sing jare Panchoibi Housing Finance Company Limited and its subsidiary group of companies Angang oiringaida aina ningai hek tawbada pabungna achapar hekta leibi aigine bo hairadi pabungna dum aisu ningai adum tawsinne adubu khanghaude kaungamlaroidaba wari machak kaya ga sagonaduna chatpatari ngasidi. This wedding season, let us celebrate togetherness with Tarets Chahabujia. Hangbiragani Redlands Baling Michin, Charumai Thabana Oihalakliba environmental pollution, soil fertility na singba singdagi, Kannana Bagidamakta Lajare, Redlands Baling Michin Asigi Matingna, dairy farmer amadi mushroom farmer singdasu, Kanaba Kaya Piri, Samuroda Laiba Ima Dairy, the Ngasti Maglangsin Biraktuna, Redlands Baling Michin Asigi Kanaba Lobiho. Lakadoriba kumsi sehigi imoinu imagi irat pujada asyengba maitei nga angauba pengba katpi ho phangpham es tomba and sons pengba pham hiangthang akaknaba masingni ngasimak order tobi ho Lakadoriba kumsi sehigi imoinu imagi irat pujada asyengba maitei nga angauba pengba katpi ho phangpham es tomba and sons pengba pham hiangthang akaknaba masingni ngasimak order tobi ho Amukhana taram noksari makhataba pau Awareness program kaya pangthoklabasu nupi angang gi mayokta sathaba crime hanthanba ngamdriba asi karigino haiba thidokpa changi haina Manipur State Commission for Women gi chairperson Dr. Mainam Binotana phongdokre wafam asi concern Women's Forum for Self Upliftment na commission ga khusam naduna Singchomai Community Hall da Rights and Responsibility and Social Issue for Women haiba hiram da pangthokpa awareness kam one day interaction program da mahakna phongdokhibani thoramadu da commission gi member Dr. Farida Saha amadi atai masak naiba mioi kya su saruk yakhi Dr. Binotana hauziki matamda nupi ga nupa ga right manai haiduna nupi singna tawroidaba kaya lei haiba khangjinba chungani nupi singna yengba nuaitaba fizet sizinaba na thokloidaba crime kya thoklakpagi maram oigani right amasung responsibility haiba Karino Mayek Singh na Khanaba Changi, Nupi Singi right Fangnana Bahonabada Nupa Singh da Hena Mara season ba,
थौदोक कया लेतब नते मणिपुर थोगलिबा नुपी गी मायोक्ता चथब हिंसा गी थौदोक सिंह नुपा खक्तना थोगन बसु नते नुपी गी मायोक्ता चथब हिंसा गी थौदोक हंथान से हायरबदी कमीशन खक्तना ngamloi लेबाक मियाम होमना वखल तामिनरब मतमदा ओइथोकनी हाइखी Salai Holdings Private Limited की Chairman and Managing Director N Samarjit Nalusingduna Myanmar ge Saigang amadi Mandalay da khundariba Maitai Singh amadi Laifamlen Singh yengshinkhre Amarapura da leiba Ima Laimarel Sidabagi semgat sagatnaba Myanmar gi paisa oina $500,000 am mateng pangkhre khongchada duda Salai gi Board of Directors Singh amadi Advisor susaruk yakhi Mandalay da khundariba mioi singna Salai na lokholakliba khongthang bu thagat pa phongdokhi Hayeng pangthokadaba Drivers Day da Harau kumhai pangthoktuna saksa haijanabagi thorum hapsinba asin arang singi mai thakta leibak miyam na midyeng jangbinaba All Manipur Petroleum Tankers Driver Union gi President Y Bhupen Chandra Ghosna pukning chingshili North AOC da Paumi singa unabada mahakna makhatana tongan ba thodok singda leikitraba driver humpudra handyman manga ahal oiduna pothakraba driver tarat Chahi asigi oina khangat laba veteran driver tara mari da ikai khumnaba utpigi thoram union asina sinduna lamlong thong manakta leiba napum khong community hall da pangthokani lup kaya nasu tongan ba mafam da pangthok nagadauri awa anaga mari leinaba thoram oibana harau kumhai yauhaningde numit asiba state holiday oina ba lengak ta takshin bada miyam na mateng pangbiu haiki Swami Vivekananda Buningsingduna National Youth Day gi thoram ngarang Moirang Sribom Laikai Mandapta Moirang Kendra Progressive Front na sinduna pangthokre thoram adu social worker Thongam Santi Moirang Kendra Progressive Front ki President L Gopal Chief Advisor Y Modhu amadi lamdamadongi miyoi kyana saruk yakhi thoram adu da ward tara nithoi leiba Laikai kuntra nithoi dagi sotharaba imung ani khangatuna solar set amamam piki ahal tara dasu kambal amamam khudol tamki thongam santina mahangna hingliba makai moirang kendri miyam gi damakta yaifana ba tabu paikhatkani haiki kabui phurup ki khwairgi chawbakum haiga ngaina lakpada oinam kendri gi manung de leiba kabui khulmari da Manipur Pollution Control Board ki Chairman Laisram Radha Kishorna zinga bandal manga khulgi maru ibmwe stingda yanthokre khul sing adudi oinam kabui khul kainau ayokpa Tabul Kabui Khul amasung Khoizuman Kabui Khulni El Radha Kishorna Kabui Furup asi Manipur khundariba Furup singa tana thanaba yadraba Furup amani Maitai ga tanaba yaroidaba wari kaya sumyam na ningsingli masina maram moiraga machin manau oibagi marida mateng pangbani haiki Panthoibi Cultural Research Center for Performing Arts ki kuntra mathoirak suba chahi gi mana mathum yenthokpagi thoram palace compound leiba lamyan basanglen da pangthokre thoram adu da Manipur gi ningthau leisem basana jawba Manipur State Social Welfare Board ki chairperson Oirambi RK Noyon Sana susaruk yakhi category ahum thokna law thokpa mana yenthokpa adu da punna mioi nifu mapanda mana khusinaki Manipur Literary Society Imphal Nasinduna All Assembly Road ta leiba Hindi Parishad ki holda ningtham Saidin Minthonba Saidin nang bagi thoram ama pangthokre thoram adu society asigi president Samurai Latpam Pralat yauna aibi kayana saruk yakhi Liyai Khulen Women Society Golden Jubilee gi thoram Senapati gi Liyai Khulda pangthokre hogdokpagi thoram da Principal Chief Conservator of Forest ke Angami ADC Senapati gi member A Kapani Chief Conservator of Forest Anurag Baspai Additional Chief Conservator of Forest Dr. Punni Additional Chief Conservator of Forest L Lukhoi ADC member TS Thaikho Peter Susaruk yakhi January gi tareta Assistant Conservator of Forest na thok pasterol amagi matung ina Mantri Pukri 80 line da leiba yum mari manga forest ki lam soi haina phongdok liba asi yaning de hairi mafam asida lairakpa chahi humfu helaklaba asida forest ki asigumba wafam amata laikhide handak lakliba wafam asi government na achumba puthokpi na ba khunja singna puning chingshili ward number 13 ki corporator Maibon Faumaina Mantri Pukri ki 80 line da leiba yung khara forest ki lam soi haibasi aran ba wafam ne hairiba mafam asi nattaba atopa mafam da forest ki boundary gi nung yum lamba lai aran bada yumpham oiraga notice thokpa yaning de government na masi chumthoktuna achum aran puthokpi haiki ba muga laga verify to su
ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯐꯣꯔꯦꯁ ꯕꯥꯎꯟꯗꯔꯤꯒꯤ ꯃꯣꯏ ꯅꯨꯡ ꯌꯨꯡꯂꯝꯕꯗꯨꯒꯤ ꯃꯅꯨꯡꯗ ꯆꯟꯗꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯤꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯏꯟꯇꯔꯦꯁꯇ ꯑꯩ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯃ ꯑꯅꯤ ꯈꯛꯇꯕꯨ ꯇꯧꯏ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯂꯥꯟꯅ ꯄꯤꯔꯛꯄ ꯂꯥꯟꯅ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤ ꯄꯨꯝꯅꯃꯛꯅ ꯄꯦꯟꯗꯦꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯅꯤ Sumang kumhaibu malemgi thakta pukhatna buhotnabada leingaki amadi leibak miyamgi akhanaba mityeng sangi haina sumang kumhaigi lamda miyamna sakhangnaba artist oibata natana director amasu oiriba iboyaima khumana phongdokre wafam asi National School of Drama NSD gi mityeng makhada tha segi tang tara dagi hauraga kunmanga da loshingadaba India gi tongan ba city singda pangthokpa taranithoi suba Purvotar Natya Samhoro Theatre Festival da saruk yanabagi damak Dimapur gi damak khongsan khiba Sangai Artist Association ki team ama lamthabagi thorom da magna phungdo khibani iboyaima sumang lila sanglendagi Manipur State Sumang Lila Council ki President L Purnima Silai mana team adu lamthakhi thasigi tang tara manga da association asigi play Dimapur ki town hall da ulugani hairi iboyaima khuman namakha tana Sumang Lila si Manipur bumalem da saktak pada chawna thodang logadaba art form amani art form asi leibak miyam na pamnarabasu sogatpam thokpa area da sogatpi buwatli ngasi khongsan ga doriba team asina art form asi ki tongan balistat lejai haibadu ulugani leibak miyam gisu maipak na pathaujal niri haiki Thobal Turel Kanduna Thobal Miyam gi punsi kallu haina Sivasena Thobal District Committee na sinduna Thobal Mela Ground da wakan miham sathakre thoram madu da Sivasena Manipur gi President M Tombina Thobal Turel gi ising ase khongbal gi ising na hena lure lengang na aphaba ising yenbi ge haibra natraga Turel da nunglengoi pekli basin missing ase gi su hingnaba lambi ama sinbi duna Turel ase matam ama gi phiba madu da ohen view haike Ngasigi paugi mifam maduda Sivasena State Women Front ki President Y Romola Thobal District ki President S Menjan susaruk yakhi Gi puwariga moirang ningthau chingkhubagi amatta poksa bi masanopi thoibina kabodagi loi karakpada nongban na ngaiduna lekhi haiba mafam kumbi terakha si Ngasi Manipur State Archaeology Department ki officials sing yengsinkhre khamba thoibigi wari datna thanaba yadraba kumbi tera khagi tangdang bamafam madu State Archaeology Department ki Superintendent ke dinamanina luchingba mihut kangbu asina yengsinkhibani khongsada duda kumbi gi ahalaman sing amadi kumbi Kendra Development Association ki thaumi sing susaruk yakhi Lions Club ki International ki Region 6 amasung 7 ki tara humdoi suba Region Conference Singmerong da Laiba Tribal Research Institute ta pangthokre Lions Club of Imphal Greater amasung Lions Club of Imphal City na sinduna Lions Club of International ki founder Melvin Jones ki mapok numit ningsing thoram ga loinana pangthokiba conference asida District Governor M Gozendra Hanegi District Governor H Kamini Kumar T Saityapriya susaruk yakhi Ziribam ki civil police amasung STF ki apunba kangbu amana Faitol khulda check tawbada mioi ani brown sugar ni chingnaba polam kilo ani gram samaga kuncha manga ga konana fare Ziribam police ki SPM mubi ki cherol amana fagat laba mioi singadudi Dilizan chahi kuncha ga nipan amasung maha ki mapuroiba Abdul Hamid Thobal moizing mamangdagini Yairipo Community Health Center Management Society na sinduna center siga koi bada lamtu sengdokre Community Health Center siga staff amadi lekai miyam na saruk yakhi lamtu sengdok padu the Medical Officer in charge Dr. M Sandrajoy su saruk yakhi Chawkhat minase haiba wakhalonda Kakching Educational Trust na class 8 tamliba mahiroi singi district level gi oina open amadi government school hai na mingthonba Kanglup ani khaidoktuna Chahi khudingi piba Cat Scholarship Award ta makok mathang taraba singda mana mathum yenthokpagi thorom Library and Information Center Kakchingi Auditorium da pangthokre tarani thoirak suba award aseda government school gi kanglupta Practicing Junior High School Kakchingi pi Kelvin na ahanba Kakching khuna Government High School gi S Silpan ani suba Sana Tombi High School Kairak ki M Premchandran ahum suba fangki Open Category da Padma Ratna English School Kakchingi KS Mina Kumari na ahanba School asima ki M Ras Thoin ani suba Victory High School gi KSS Avinas Hanana ahum suba fangki Abinas na ahum suba fangki nasigi mana yenthokpagi thoramadu da Jenims ki Chief Librarian Dr. N Giridhari
CATS की President M. Brozen Regional Research Institute Homeopathy की Officer in Charge Dr. Ojisu Saruk Yaki. ICDS Project Bishnupur की Upokpi Anganwadi Center da worker OIRB M. Padmada Chahi Asigi National Award for Anganwadi Worker Pirakle Tha Asigi Tareta New Delhi की Pravasi Kendra da Pangthokpa Thoramda Union Minister for Women and Child Development Meneka Gandhina Padmada Khusinaki Mana Asida Sel Oina Lupa Lising Yankay Amasung Certificate Yauri. Senapati District Motor Vehicle Owners Association amasung Senapati Karong Area Baptist Union na punasinduna tara humdoi suba Egg Gap Prayer Fellowship Senapati Traffic Point pangthokre thorom maduda district ase gari thori bagari singam madi gari mapu singna asoi angam yaudana bathongnikhi association ki president TS Ngauluna thorom masi lisingani ga taruk tagi hauna sahi gi pangthoktuna lambi gi asoi angam thoktana ba pangthokpani haiki marakthan aten bre amagang logzari Langsin Biraksi, Sagolban Moirang Lerak Machinda Laiba, Mothers Care General Hospital and Research Center da Dental Department na Ahalamadi Angang Singi Oina, Free Dental Health Checkup ki Kudung Chaba, Lagliba Janawari ki Tangkun Fawa Kudung Chaba Bizeri. Center Sida Chade Yankai, Subsidized Data, Makal Kutimaki, Oiba, Nasing Asibak Langsin Biraktuna, Yagi Nuaitaba Kutimak Anabiu, Amadi Lying Topiu. Nakoy Hosik Agi School Kamingbra. Agi School di Konungdaw na Fajaraba. Lekol na kushin ba din natin ayat pa yaudraba santi oraba mafam. Tamning bata tambayaraba, hining bata hibayaraba. Chawkat laba mirang gi school ga changdam na ba dan nutraba. Yung gum na nungaraba mafam amani ay gi school di. Kids Foundation, come join me. W Square Home Spa Kit. Give yourself a spa makeover. All in the comfort of your home. W Square. Why wait? Preventive cosmetology now in India. Miyam da Kanganjaba. Charumai Thadok Pigano. Lofam da Chaikhairaga. Microbial decomposer season Naduna. Laypak Layhau. Hengat Hansi. Saru mai thabana saru da yauba pambigi machinjak ayamba mani lomduna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallache Royal Unique Education Center, Thangmaiban Sinam Laikai, near Fishery Gate, admission open. Foundation courses for class 9 and 10 BOSEM. Subjects offered English, Mathematics, Science, Social Science, Mitemaye, Computer Science and Higher Mathematics. Classes starts from 28th January, last date of admission 27 January 2019. Faculty, well experienced senior teachers and BOSEM HSLC examiners. Hurry, limited. Amukahana taramlok seri makhataba pao. Muslim Students Development Organization Sangha Yumphamna Mamang Chahi December ki tang tarataruk ta pangthokhiba Nepalak Suba District Level Combined Mathematics and Science Preparatory Competition Examination listing ani tara nipan tara mapan gi makok mathang taraba singda mana mathum yenthokpagi thoram ama Sangha Yumpham Higher Secondary School da pangthokre thoram madu da MLA Suresh Kumar DDU Center for Kausal gi Director Dr. Rahezuddin Sheikh yauna miyo kyana saruk yakhi makok mathang taraba mahiroi yauna mahiroi kyada Mana mathum yenthokhi. Arabti Mayai Laikai Social Club ki Kuntranipan Suva Foundation Degi Thoram Arabti Mayai Laikai da Pangthokre Thoram Masida PMUY gi Makhada Beneficiary Yankai Mathoida Yang Thang Indian Agency ki Kuthang da gas lem na fanganki. Loktak Water Bird Census Sahi Asigi Oina Tha Sigi Tara Manga da Sathagadoriba Sida Yaugadaba Singi Numit Nini Satharakpa Motivation Camp Kaibul Panthoibi Community Hall Loisin Kre Camp Asida Loktak Pat Ki Akoibada Labor Khul Singdagi Myoisa Mrom Saruk Yakhi Myoisa Mrom Asina Loktak Pat Kaibulam Zau National Park Tangzeng Khunzau Yauna Mafam Yangkhaida Uchek Thibagi Thabak Sathagani Hairi Free Anemia Detection and Awareness on Blood Disorder gi matang da nomagi oiba kem ama ngasi Bisnupur District ki Thamna Pokpi Kaithel Community Hall da pangthokre
We Care Foundation amadi Thamna Pokpi Youth Welfare Club na pangthokhiba thorom maduda Janims Hospital gi DM Clinical Hematology Doctor Irom Anilna luchingba specialist kaya susarkya khi Dr. Irom Anilna I hatpana hakchang de kari kari akaiba pi haibadu khangnana ba kem asi pangthokpani ngasi kem aduda hemoglobin test tawda anemia positive oiba mioi thengnare haiki Hauzik thabak ki pau amuk phangbiragani Thabaki pau pizari Railway Protection Force ki tongan ba John Singh gi level 2 amasung 3 gi fam gi thabak launana ba nupa amasung nupi candidate sing gi application kauri masagi chahi 19 digina kunmanga phawba gi manung da leiba matriculation oiraba singna mathang sahi gi January gi tang 19 phawba gi manung da online da registration tawba yagani hairi Railway Recruitment Board na Junior Engineer amadi atai atopa post sing laugadari masagi chahi 19 gi kuntram humdoi fawgi manung da leiba yamdrabada diploma pass tawraba miyoi singna Junior Engineer gi darkhas tharakpa yagani atai atopa post singina tongan ba mahi gi thak leigani January gi tang 19 fawgi manung da darkhas tharakpa yagani hairi BSNL की टेलीकॉम ऑपरेशन के मैनेजमेंट ट्रेनी चहुम लोम लौगदौरी मसागी चाही 19 फावगी मनुंग द लैबा यामद्रबदा बीटेक पास तब मियोय सिंगना जनवरी की तांग 23 फावगी मनुंग द दरखास्त थारकपा यागनी हाइरी मथाकी थबकी पावसी की अकुपा मरोल बाबूपरादा लैबा जॉब सेंटर दगी खंगबीबा यागनी हजिक मखा तबा पाव उरीपोक सिनाम लेकाई दगी थोंगाम अरुण कुमार चाही 35 रोम सुरबा मियोय अमा था सिगी तांग निपान गे अयु अंगन बदा युम दगी थोकी बदगी हजिलक्त्रे हाइरी महाक फुट मंगा एनची तरुक वांगी कुलै कुचुनी मसम तेली ममाई कोइदा नई अमुबा मचुगी ट्रैक पेन अमा सेट की अमुबा मचुगी जैकेट अमा लिटकी कनागुम्बना महाक पु थेंगनाबिरबदी मोबाइल नंबर 7085338616 नत्रगा 9774863069 द पाउ पिबियु हाइरी हौजिक सानाबगी पाउ अमुक लौबिरसी सानाबगी पाउ पिजरी ट्राउ FC na Jamshedpur FC bu goal ama shinoda maithiba piduna Hero Second Division League ki campaign mai pak pa haukre All India Football Federation sinduna pangthokadoriba league asigi ngasi Trau FC gi ahanba away match oina JRD ground Jamshedpur da sanakhibada match asi mai pakhibani Trau gi mai pakhibagi goal adu Prince Will Emekana match ki 13 suba minute chankhibani Raipur da chatharakpa kunmari suba All India Forest Sports Meet ngasi loisinkhre Manipurna gold manga silver ahum bronze ani puna medal tara fangle Manipur gi oina Forest Department ki sanaroi 38 saruk yakhi All Manipur School Students Transporter Association amadi Kids Foundation School Van Service Union na sinduna ahanba Amesta Cup Football Tournament ngasi dagi Patsoi Part 2 da leiba Pamyal ground haukre haudopagi thoramda EK Higher Secondary School Secretary Sir Chandra Kids Foundation ki founder Dr. Konika Khuraizam Association ki President M Kennedy Susogya ki team tara marina sargyaduna January gi tang kun forward tournament ase sathagani Orfit Table Tennis Academy amadi Ningomthong Youth Voluntary Organization sinduna mamang sahi December gi tang 13 tagi hauna NYBO Community Hall satharaki ba residential free winter table tennis coaching camp ngasi loisin khre angang marifu na saruk yakiba camp asigi loisin bigi thoramda N Kumar Manipur Veteran Table Tennis Association gi Secretary S Sandra NYBO gi President KS Iboyama su saruk yakhi Thasdagi tang taruk tagi nipan fawba Karnataka da pangthokhiba humphumari rak suba chahi 18 makha gi National Sports Games da saruk yaruba Traditional Bell Wrestling Sanaroi Singh All Manipur Traditional Bell Wrestling Association na Imphal Airport harau tam okre Sanaroi amana fungdorakpada sanaba chatpa se makhoi butakpi tambiri ba coaching pudaba sina khudong sa da kaya mayok nai mari lainaba singna yengshin haningi haiki
gold mari, bronze mari, amadi silver ama punna medal mapan Manipur ki sanaroi singna fanglakhiba aduda All Manipur Traditional Bell Wrestling Association ki General Secretary Chongtham Ibohal na nungaiba phongdorakli makha tana sulamna masigi mingchat purakna ba angam bathakta hona khigani masida miyam amadi lenga ngamateng pangbiu haiki Khangabo Cricket Club na sinduna mamang thagi December ki tang tara manga lagi tim tara na saruk yaduna Khangabo Kaba lampak to Satarakiba Ahanba Ecop Trophy State Level T20 Tennis Ball Cricket Tournament Kimapu Ingoton 11 Thobal Kekman na oikre final da Ingotona Rising Star bu run Humpu manga da thoi kibani Loishinbagi Thoramda BJP Manipur Pradesh ki Vice President Oiramba Thoksom Zadumani Khangabok Jila Parishad Member KS Rasmohan Khangabok Part 1 ki Pradhan Ningthoksom Ongbi Mala Susaruk Yakhi Yairipo ki Singa Ground up Sathariba Anis Suba Hanip Saha State Level Manipur Muslim Football Tournament ki ngasi sanaki ba match ta Asa Sanga Yumfam na RCDO Borayangbi bu goal taruk sinoda thoikre Anis Suba match ta SVAFT Sora Amadi NFC Ningthaunai goal ani sanaduna draw satkre Ahum Laksuba Ice Biro Anan Brozen Memorial Under 13 State Level Football Tournament Moirang Multipurpose Higher Secondary School Ground haukre ngasi haudokpa numit ki sanakiba match ta Kumbi FC na Amofa Academy B Bugol mga sinoda maitiba pikre Pune da sathariba Khelo India gi chahi 33 makha gi nupi macha singi football da Manipur na Uttar Pradesh bu gol nipan sinoda thoikre Apun Manaharol Yaifa Thosil Kanglup Thangoi Bana Sinduna December ki tang tara dagi satharakiba ahanba ANYTK Day and Night Under 15-5 Men A-Side Soccer Tournament ki mapu Konthozam FC na UTLWO bu goal ani amada thoiduna oikre ngasi loishinbagi thoramda corporator Hizam Newton Chandra Kongkham Bikram Ahaibam Tarazet amasung Kanglup asigi President S Dorikanta Susaruk Yakhi ahum suba place na Lamfel FC na takre KMYC Kamarangana MPWDWA Babu Parabu penalty da goal ani amada thoiduna ani suba 5A side football tournament ki mapu oikre Maitai Pangal Women Development and Welfare Association Babu Para Jiri Bamnas Ninun Satharakiba tournament asig ngasi lotion bigi thoramda association asigi president Zaida Begum advisor Zalaluddin councillor MD Abdul Salam Susaruk Yakhi 11 Star Sporting Union akam patna sinduna thongsu kendra khaki oiba sahi nipan dagi tara humdoi fawgi manung dalaiba nupa macha madi nupi macha singi football coaching camp union asigi football ground tha se tangkun manga dagi hauragani akupa marol union asigi khanglaba yagani hairi makha taba sanabagi pau boyai ningthawjam dagi amuk lobirasi Imphal West District Kerom Association Namadi Usababan Club Sagolbal Sayang Pukri na sinduna ngasi dagi Usababan Club Community Hall Sayang Pukri da nupa amadi nupi Kerom Sanaroi Humpunipal na saruk yaduna Marisuba Imphal West District Kerom Tournament haukre haudopagi thoramda Usababan Club ki President RK Iswarjit IMC ki Ward number Taragi Cooperator S Tiken Ward number 6 ki T Indrajit Amadi Imphal West District Kerom Association ki President T Dhirena Thoramapusing Oiki Sam Khagempali na YWC Langthabalbu Maiti Bupiduna Ahum Subati Subol Memorial T20 Veteran Cricket Tournament ki final sangkre Manipur Veteran Cricket Association Sinduna Thase ki tang manga dagi team tarukna group ani thongna khaidoktuna luang sangbam gi luang kupa cricket is demamadi Langthabal Public Ground Sathariba Ahum Subati Subol Memorial T20 Veteran Cricket Tournament ki ngasi sanakiba ahanba semi-final match ta Sam Khagempali na YWC Langthabal bu ran kunma thoida maiti bupiduna final sangkibani Match asida Sam Khagempali na toss ngamduna ahanba batting tokibada apiba over kunda wicket taret turaga ran cham ghumpuni thoi lauki masigi pakhumda anisuba batting tokiba YWC Langthabal na apiba over kunda wicket taret turaga ran cham nipuma thoi khak lauduna match asi maiti khibani match asida Sam Khagempali gi sanaroi jodibana wicket ani amade ran nipuni thoi lauduna man of the match taki hayeng match lairoi YMC Haraurong Sinduna ngasi dagi club asigi ground da team kunna group mari thongna khaidoktuna Nepal Suba Haraurok Trophy 11 village wise football tournament haukre
हौदोपगी थौरमदा खुंद्रापम जिला परिषद मेंबर टीएस अंगौबी हराउरो विलेज इल्डर टीएस तोम्बा खुंद्रापम ग्राम पंचायत के प्रधान अबुजम इबोसौ हराउरोक तांखम ग्राम पंचायत के प्रधान एल कुलचंद्रसु सरुक याखी टूर्नामेंट असिगी ngasi अहोबु निमित की सानखिबा मैच ता YMC टीम में हराउरोना CHY UC सालोबु गोल अहुम अमदा माइथि पिखी मणिपुर तरुलक सुब ओइना लाक्तुना ईस्टर्न अथॉरिटी ऑफ इंडिया लिमिटेड बोकारो ईस्टर्न प्लान बोकारो ईस्टर्न सिटी झारखंड सेल फुटबॉल एकेडमी दा लहेनबगी अफब फुटबॉल सनरसिंग खनबगी प्रिलिमिनरी ट्रायल सेलेक्शन खुमलंपा आर्टिफिशियल टफ ग्राउंड दा पांगथोखरे नुमित निनी पांगथोकदौरिबा सेलेक्शन असिगिदमक एकेडमी असिदगी चीफ कोच सुभाष रजक याउना सेलेक्टर सुप्रिया दास गुप्ता अमदी प्रोटीन कोच मियोय अहुमना टेस्ट असि पांगथोखी ngasi ahubu nimita football sanaroi saniromna saruk yakhi भारत की टोंगा टोंगान बा मफम सिंगदा सानरोय कया खंगतुना एकेडमी असिदा थमदुना मसाना असिगी मसक नारेबा कोच सिंगना तंबी ताकपीदुना भारत की ममिंग लेरबा क्लब सिंगदा ISL I लीग ता लोन वैना सानाहनबगी खुदोंगजाबा फंगली हाइना पांगथोकलिबा सिलेक्शन टेस्ट असिगी मतंगदा एकेडमी असिगी चीफ कोच सुभाष रजकना नेटवर्क असिदा अखनन उनबदा फोंगदोरखी जहाँ भी अच्छे से टैलेंट है, जहाँ भी टैलेंट मिलता है, जिस स्टेट में मिलता है उस स्टेट के प्लेयर को सिलेक्शन करना और उसको ला करके उसका सारा व्यवस्था खाना पीना रहना एजुकेशन स्टाइपेंड स्पोर्ट्स किट हॉस्टल किट स्कूल ड्रेस सारा कुछ प्रोवाइड हम लोग फ्री ऑफ कॉस्ट करते हैं। इवन जो सिलेक्शन यहाँ पर जो बच्चे हम लोग आते हैं यहाँ से जब फाइनल सिलेक्शन के जब बोकारो जाएंगे उनका आने जाने का भाड़ा खाने की व्यवस्था भी हम सब स्टेट अथॉरिटी ऑफ इंडिया लिमिटेड की तरफ से करेंगे। झारखंड में हमने किया झारखंड स्टेट के लिए, फिर हमने वेस्ट बंगाल के लिए किया, ये 4 और 5 जनवरी को वेस्ट बंगाल के लिए किया, अभी 13 और 14 को मैं मणिपुर में कर रहा हूँ, 28 और 29 जनवरी को मिजोरम में होगा, इसके बाद मैं त्रिवेंद्रम जाऊँगा, फिर सिक्किम भी जाऊँगा, दिल्ली है, जम्मू कश्मीर है, ये सब जगह हम लोग जा रहे हैं, हमारे जो सेलेक्टर्स लोग जाते हैं। सजिंग इनाट कनबलुमना सिंधुना ममांग सहीगी डिसेंबर तांग 15 टीम 13 ने गुरबनी थोंगना खाइदोक्तुना सजिंग कांगजेबुंगदा सथरिबा 19 सुबा लंगथबाल केंद्र इंटर क्लब स्पोर्ट्स मीट की फुटबॉल मसानगी ngasi सानकिबा मैच ता मिंगन क्लब सजिंग अवांगलेकाय अमदी NSFC नारायण कुंजिन मयलेकाय गोल अममम चनदुना ड्रॉ सखरे मैच असि ड्रॉ सलबसु मिंगन क्लब सजिंग अवांगलेकाय सेमीफाइनल संखरे हयेंग मैच लैरोय YMDO Hairangway Thongna IGO Oinambo Maitiba Piduna Anisuba Steleven Men's Open Volleyball Tournament ki final Sankre All Manipur Volleyball Association gi Miyang Makhada Irong Student Social Welfare Club Irong Sesabana Sinduna Tha Sigitang Taradagi Team Tarung Grubani Thongna Khaidoktuna Sagol Bal Salam Playground Irong Sesaba Mayalekai da Satariba Tournament Asigi ngasi sanakiba ahanba semi-final match ta YMDO Hairangway Thongna IGO Oinambo set ahum ama kunmanga kunithoi kunmathoi kunmanga kunamadi kunmanga kunmathoi da maitiba piduna final sangkhibani ngasi sanagada ani sewa semi-final match sanaba yabagi mangal matik chana phangdabadagi hayeng sanaragani hairi Yangkhom Sanjib na sponsor Toraga Rising Knowledge Club Khuyatongna Sinduna Club Asigi Ground Sathariba Marisiba Ima Manisang Memorial Stelabel Foreside Mini Boys Under 35 kg Football Tournament ki ngasi sanakiba ahanba match ta SC Kaisham Thongna RKC Team B Khuyatongbu goal ahum anida maitiba piki Anishiba match ki sanakibada All Team B Uripok Sorbon Thingal amadi Thau Thangmaibal goal amata sanadana draw sakhre ahum chuba match ki sanakibada KLSC kontha khabamna NYK thangmaibanbu goal ani amada maitiba piki Pungdongbam Playground da Paradise Union Pungdongbam na sinduna sathariba ahum suba Pupu Cup Steleben Under 17 9-man asset football tournament ki ngasi sanakiba ahanba match ta Haingang FC na YLK Tis Purbu gol manga ani damari ani suba match ki sanakibada KYFA Koirengai na Langamba FC Hekang Mapalbu gol ahum amada maitiba piki Sabungkhok Playground da Youth and Student Welfare Club Sabungkhok na sinduna sathariba Mari Suba Sabungkhok Cup Under 15 7-man aside football tournament ki ngasi sanakiba ahanba match ta Sekta FC na YDCL Pungdongbambu gol mari ahum da madi ani suba match ki sanakibada YSWC Team A Sabungkhok na Devesari Football Academy Telobu gol ani amada maitiba piki
District Sports Association Bisnupur Sinduna Bisnupur Mini Stadium da Sathariba Tarahum Ishaba and Balananda Memorial Second Division Football League ngasi sana kipa match ta WYC Yumnam Kunongna Seva Naran Senabu Gol Ama Sinoda Mighty Piki Amaromda Manga Suba Ispisak Memorial First Division Football League ngasi sana kipa match ta UKCCL Oinamna ZDC Tinungaibu Gol Mari Sinoda Mighty Pikre Association asina Sinduna ground asida sathariba sahi tara manga makhagi mari suba e Iboton Memorial Football League ngasi sana kiba match tana Ideal Club Sunu Sipaina UKCCL Oinambu gol ani amada maithiba pikre Thagachari boyai ning thousam housing asi nong magyoiba ay ngasagi pau amuk lobirasi. Environment Directorate ki phangke banga sigoi ki ba enga sa amadi nuju ki pauda khwaidigi sa ki ba Celsius degree 38.8 ani khwaidigi ingba Celsius degree 3.amamari Nungsit yaw ba ising manilgi sang maximum da sada mari putara 3.4 amamapal minimum da sada 3.3 mari oiki ngasi nong sukide ISTV News ki ngasi ki Editor's Choice da ruling BJP amadi Opposition Congress ki awai akhum ama Sing chalu kungang chalu hule thabak tunine chalibu khomsadu da action plan yaad phutap tudi madadi krishnatine sing chalu gi madugi follow action karile kungang chalu gi madagi kalab kaile kari hole tena pra sing chauri lokana pala padagi manipur da se project pibira masibur sanction phange masibur yatra hunde tanimi haba Witness in a put over. Couldn't be tillaga. Rani tiki pangang badunataba. Say no in a ziri lambi had the young Sepia Tataputa and a Tataputa lobo. No in a helicopter service or had a helicopter service to Kadai no head to the Tayo. No in a hail cart, Lahabasingi, Lamanga Mangalani in the period of Kadai. Pide Tayo. I'm a cutton. No in a high division to in a high division to the senior. Couldn't be tillaputova, who candidate put over no Dunkaza grow. Losilak pada maroi bapau amuk na pizari. Citizenship Amendment Bill pass taukiba BJP na vote fangnana balalong amu ina sathabani haina hani Chief Minister Okram Ibobi na fungkokre. Citizenship Amendment Bill na traga Manipur ki hani ki phibam kaiba yaba bill chana hanna bu honaraklabadi NPP na miyam gi ihul khang na sabsaba khongthang lorakani haina Health Minister L. Z. Kumar na haikre. Amadi January ki tang tara nipan phawgi manungda Manipur lengak na mitai maitai bu schedule tribe list da chalhanna ba recommendation thadrabadi January ki tang kun mathoi ki ahing nongyai dagi schedule tribe demand committee na general strike lakthokre Nasi nong magyoiba ISTV na pizza babaw matang nasi loizare bideng tabiri basting bu amukan na kurumzari